ꯃꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛꯁꯤ ꯀꯅꯥꯅꯣ ꯃꯃꯥ? ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅꯤ ꯀꯩꯅꯣ. Hello guys, welcome back to my channel. Ngasisu DSP Thoithoina miyamgidamakta yamna nungairaba video ama puduna laksare. Harba video si atei kisnati aikoi miyamgi mama mombi aduga aikoi mama atopa mingna thoithoi. Ngasi mamaga interview tawduna haibadi awa nungai mama huji kamai leli haibado madu miyamda khanganjagi. Adu mama haje aikoi hujikse mama ji kamai leli haibado ahamboina miyamda share tawbiyone mama. ꯑꯩꯁꯤ ꯍꯧꯖꯤꯛꯁꯤꯗꯤ ꯍꯥꯎꯁꯋꯥꯏꯐ ꯍꯥꯏꯇꯥꯔꯦꯀꯣ. ꯌꯨꯝꯗ ꯂꯩꯔꯤꯉꯩꯒꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯅꯤ. 7:30 ꯇꯥꯔꯗꯤ ꯆꯦꯜꯂꯅꯤ. ꯒꯣꯔꯃꯦꯟ ꯁꯥꯔꯚꯦꯟ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤꯀꯣ. ꯅꯪꯅꯕ ꯆꯠꯂꯅꯤ. 5:30 ꯐꯥꯎ ꯑꯣꯐꯤꯁꯇ ꯂꯩꯔꯅꯤ. ꯍꯜꯂꯛꯑꯅꯤ. ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯃꯨꯛ ꯖꯒꯣꯏ ꯃꯌꯥꯝꯁꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ, ꯋꯥꯏꯔꯝ ꯁꯤꯠꯄ, ꯗꯨꯛ ꯊꯥꯡꯃꯩ ꯀꯠꯄ ꯂꯣꯏ ꯇꯧꯗꯣꯏꯅꯤ ꯀꯩꯅꯣ. Oh, mama loi tawira. Oh, halaga. ꯍꯜꯂꯛꯑꯒ Mamagi isaji puna kya no mama? ꯏꯆꯥꯅꯨꯄꯤ 2. Oh, ꯂꯩꯇꯕ꯭ꯔꯣ ꯁꯤꯗ mama? ꯑꯝꯇ ꯂꯩꯇꯦ. Oh, ꯀꯩ ꯍꯣꯠꯅꯔꯤꯒꯦ mama? ꯂꯥꯏꯔꯤꯛ ꯇꯝꯃꯤ. ꯑꯃꯅ ꯃꯥꯁꯇꯔ ꯇꯧꯔꯤ ꯏꯇꯥꯅꯒꯔꯒꯤ ꯅꯦꯔꯤꯁꯩꯗꯨꯗ. ꯑꯗꯒꯤ ꯑꯃꯅ ꯍꯧꯖꯤꯛꯁꯤ ꯇꯨꯔꯥꯗ ꯗꯥꯏꯇꯤꯁꯤꯌꯥꯟ ꯇꯝꯃꯤ. ꯑꯗꯨ ꯃꯉꯥꯏ. ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯟꯇꯔꯟ ꯄꯨꯔꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯦꯛꯁꯦꯜ ꯀꯤꯌꯔꯗ. Oh, ꯑꯗꯨ ꯌꯥꯝ ꯐꯩꯀꯣ mama. ꯑꯗꯨ ꯃꯃꯥꯖꯤ ꯏꯁꯥꯒꯤ ꯍꯣꯠꯅꯕꯗꯤ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯩ ꯍꯣꯠꯅꯕꯗꯗꯤꯀꯣ. ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯋꯥꯕ ꯂꯩꯇꯦ. ꯀꯩꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯝꯃꯒ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯝꯃꯒ ꯆꯥꯔꯒ ꯆꯠꯄ ꯍꯜꯂꯛꯄ ꯑꯗꯨꯝ ꯇꯧꯕ ꯍꯦꯕꯤꯠꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯄꯅꯤꯅꯕꯀꯣ. ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯋꯥꯕꯗꯤ ꯂꯩꯇꯦ ꯑꯩꯉꯣꯟꯗ. ꯑꯣ, ꯑꯗꯣ ꯃꯃꯥ ꯍꯧꯖꯤꯛ ꯀꯩ ꯊꯕꯛ ꯏꯁꯥꯒꯤ ꯁꯤꯟꯐꯝꯁꯦ ꯑꯁꯤꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨꯅꯦ ꯃꯃꯥ. ꯔꯤꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯧꯖꯤꯛꯁꯦ ꯑꯦꯁꯤꯑꯣ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩ UDC ꯑꯣꯏꯅ. ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯣ ꯃꯃꯥꯒꯤ ꯏꯄꯨꯔꯣꯏꯕ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏꯇꯥꯔꯦ. ꯄꯥꯕꯨꯡꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯋꯦ ꯍꯥꯏꯕꯤꯌꯨ. ꯃꯥꯒꯤ ꯃꯤꯡꯅ ꯊꯧꯁꯣꯝ ꯁꯥꯃꯨꯡꯉꯧ. ꯑꯣ, ꯁꯥꯃꯨꯡꯉꯧ. ꯑꯣ, ꯑꯗꯨꯒ ꯄꯥꯕꯨꯡꯗꯤ ꯀꯩ ꯊꯕꯛ ꯁꯤꯟꯐꯝ ꯄꯥꯏꯕ? ꯃꯥꯁꯨ ꯒꯣꯔꯃꯦꯟ ꯖꯣꯕ ꯃꯆꯥ ꯑꯃ ꯇꯧꯋꯦ. ꯏꯂꯦꯛꯁꯟ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯅ ꯍꯧꯖꯤꯛ ꯕꯤꯁꯦꯝꯄꯨꯔꯗ ꯂꯩ. ꯑꯣ, ꯑꯗꯨꯝ ꯃꯃꯥꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯔꯦꯅꯦ ꯑꯗꯨꯗꯤꯀꯣ. ꯌꯥꯝ ꯆꯥꯎꯕ ꯊꯕꯛꯇꯤ ꯅꯠꯇꯕ, ꯑꯄꯤꯛꯄꯗꯤ ꯑꯣꯏꯕ, ꯆꯞ ꯃꯥꯟꯅꯅꯗꯤ ꯆꯠꯇ ꯌꯥꯗꯕꯀꯣ. ꯂꯣꯏꯅꯕꯁꯦ ꯅꯪꯅꯕ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ. ꯑꯣ, ꯑꯗꯣ ꯃꯃꯥ ꯍꯟꯗꯛ ꯀꯣꯔꯣꯅꯥꯁꯦ ꯃꯁꯤ ꯃꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔ ꯂꯦꯟꯒꯤ ꯂꯩꯅꯥꯁꯤ ꯃꯃꯥꯗꯤ ꯊꯦꯡꯅꯍꯧꯕ꯭ꯔꯥ, ꯅꯥꯈꯤꯕ꯭ꯔꯥ, ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ. ꯊꯦꯡꯅꯍꯧꯗꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯌꯨꯝꯗ ꯂꯩꯕ ꯈꯛꯇꯪꯅꯤ ꯃꯥꯛꯁ ꯎꯞꯇꯕꯀꯣ. ꯂꯝꯕꯤ ꯆꯠꯊꯣꯛꯑꯗꯤ ꯃꯥꯛꯁ ꯎꯞꯄꯤ. ꯑꯗꯒꯤ ꯃꯤ ꯑꯃꯒ ꯌꯥꯝ ꯅꯛꯅ ꯂꯩꯕꯒꯤ ꯀꯩꯅꯣꯁꯤꯃ ꯑꯩꯉꯣꯟꯗ ꯄꯥꯝꯗꯕꯅꯤꯅꯀꯣ ꯑꯗꯨꯃ ꯇꯧꯍꯟꯗ꯭ꯔꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯦꯟꯈꯤ. ꯑꯗꯒꯤ ꯀꯣꯔꯣꯅꯥ ꯃꯅꯨꯡꯗꯨ ꯌꯥꯝꯅ ꯋꯥꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯈꯤꯗꯦ ꯑꯩꯈꯣꯏꯗꯤ. ꯀꯩꯒꯤꯅꯣꯗ ꯑꯗꯨꯝ ꯆꯠꯂꯤ ꯊꯕꯛ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅꯀꯣ. ꯑꯗꯨꯅ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯕꯗꯤ ꯂꯩꯈꯤꯗꯦ. ꯑꯗꯒꯤ ꯔꯦꯗꯤꯑꯣꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯑꯗꯨ ꯅꯝꯕꯤꯔꯛꯎ ꯑꯗꯨꯝ ꯍꯥꯏ. ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯣꯕꯥꯏꯜꯁꯤꯗꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯃꯣꯕꯥꯏꯜꯒꯤ ꯖꯨꯒꯅꯤꯅ ꯑꯗꯨꯝ ꯃꯣꯕꯥꯏꯜꯗ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯐꯤꯂꯝꯒꯤ ꯗꯕꯤꯡ ꯐꯥꯎꯕ ꯃꯣꯕꯥꯏꯜꯗꯒ ꯑꯗꯨꯝ ꯇꯧꯖꯥꯅꯤ. ꯑꯗꯨꯝ ꯂꯥꯛꯎ ꯍꯥꯏ ꯌꯨꯝꯗꯁꯨ. ꯑꯗꯒꯤ ꯑꯇꯣꯞꯄ ꯇꯉꯥꯏ ꯐꯗꯅ ꯋꯥꯔꯗ ꯑꯃ ꯁꯣꯏꯔꯦ ꯈꯣꯠꯂꯦꯒ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯃꯣꯕꯥꯏꯜꯗ ꯑꯗꯨꯝ ꯍꯥꯏ. ꯑꯗꯨꯅ ꯀꯩꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯕꯗꯤ ꯑꯣꯏꯈꯤꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ. ꯑꯣ, ꯃꯃꯥꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ. ꯍꯣꯏ, ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯤ ꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤꯗꯦꯕꯀꯣ. ꯑꯣ, ꯑꯗꯣ ꯃꯃꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯍꯥꯏꯇꯥꯔꯦ. ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯐꯤꯂꯝ ꯀꯨꯝꯕ ꯍꯧꯔꯛꯄꯁꯦ ꯃꯁꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯈꯤꯒꯦ ꯃꯃꯥ ꯁꯦꯌꯔ ꯇꯧꯕꯤꯌꯨ. ꯃꯁꯤꯗꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯁꯣꯛ 81, 82 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯈ꯭ꯔꯦꯗ ꯑꯩꯒꯤ ꯐꯤꯂꯝ ꯀꯨꯝꯕꯗꯤ. ꯃꯇꯝꯗꯨꯗꯅ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯍꯥꯏꯅ ꯇꯧꯔꯝꯃꯤꯀꯣ. ꯑꯗꯨꯗ ꯇꯧꯔꯛꯑꯦ. ꯑꯗꯨꯒ ꯁꯦꯂꯨꯂꯣꯏꯗ ꯈꯔ ꯇꯧꯈꯤ. ꯑꯗꯨꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯔꯤꯂꯤꯁ ꯇꯧꯈꯤꯗꯦ. ꯑꯗꯨꯒ ꯌꯨꯝ ꯀꯩ ꯄꯥꯜꯂꯀꯥꯟꯗꯗꯤ ꯁꯦꯂꯨꯂꯣꯏꯗꯁꯨ ꯀꯨꯝꯃꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯗꯤꯖꯤꯇꯦꯜꯒꯤ ꯇꯥꯏꯕꯪꯁꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯄꯨꯜꯂꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯣ, ꯑꯗꯣ ꯃꯃꯥꯒꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯐꯤꯂꯝꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯣꯝꯕꯤ ꯑꯅ ꯊꯣꯟꯈꯤꯕꯁꯦ ꯃꯁꯤ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯅꯠꯇꯦ. ꯁꯤꯗꯤ ꯀꯨꯏꯗ꯭ꯔꯤ. ꯑꯉꯥꯡ ꯅꯨꯄꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯅꯤ. ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯥꯏꯔꯦꯜ ꯊꯥꯒꯤ ꯑꯉꯥꯎꯕ ꯂꯩꯆꯤꯜ ꯍꯩꯗꯅ ꯗꯤꯌꯥ ꯈꯣꯏꯔꯥꯛꯄꯝꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ. ꯑꯗꯩꯗ ꯃꯇꯦꯛꯇꯨ ꯌꯥꯝꯅ
ꯌꯥꯝꯗ꯭ꯔꯒꯁꯨ ꯚꯥꯕꯣꯛꯅ ꯌꯥꯝ ꯌꯥꯕꯤꯈꯤꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯈꯤꯕ ꯑꯗꯨꯗ ꯃꯣꯝꯕꯤꯁꯤ ꯀꯧꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯐꯤꯂꯝꯗꯨ ꯃꯃꯥ ꯁ꯭ꯀꯔꯠꯁꯨ ꯁꯦꯠꯄ ꯁꯦꯠꯇꯦ ꯑꯃ ꯁ꯭ꯀꯔꯠ ꯂꯩꯁꯥꯕꯤ ꯁꯥꯕ ꯁꯦꯠꯄꯗꯨꯅ ꯑꯇꯣꯞꯄꯗꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯁꯤꯗꯗꯤ ꯌꯥꯝꯅ ꯙꯅꯪ ꯙꯅꯪ ꯇꯧꯔꯒ ꯆꯠꯄ ꯈꯛꯇꯅꯤ ꯑꯗꯨꯗꯅꯦꯕꯀꯣ ꯃꯃꯥ ꯃꯣꯝꯕꯤ ꯀꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯄ ꯌꯨꯠꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯅꯆꯥ ꯑꯩꯈꯣꯏꯒꯨꯝꯕ ꯑꯗꯩ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗ ꯀꯔꯝ ꯀꯔꯝꯕ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯃꯃꯥꯅ ꯄꯤꯕꯤꯔꯝꯃꯨꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯗꯤ ꯃꯇꯝ ꯆꯥꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯃꯈꯛ ꯇꯟꯗꯕ ꯑꯃ ꯆꯪꯉꯤ ꯃꯔꯝꯗꯤ ꯇꯟꯕꯨ ꯇꯜꯂꯗꯤ ꯍꯣꯠꯅꯅꯤꯡꯗ꯭ꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯁꯤ ꯇꯨꯡꯗ ꯂꯩꯍꯧꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯗꯨꯝ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯁꯛ ꯊꯤꯕ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯑꯕꯅꯤꯅ ꯃꯁꯤꯃꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯔꯣꯏꯕ ꯁꯦꯝꯗꯣꯛꯎ ꯌꯥꯄꯣꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤ ꯃꯇꯝ ꯆꯥꯅ ꯑꯣꯖꯥꯅ ꯇꯥꯛꯄ ꯂꯧꯕ ꯍꯩꯅꯤꯡꯕ ꯃꯔꯨꯑꯣꯏꯅ ꯍꯩꯅꯤꯡꯕ ꯍꯥꯏꯕꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯨꯛꯌꯥꯃꯛ ꯌꯥꯗꯦ ꯑꯗꯨꯅ ꯍꯩꯅꯤꯡꯕ ꯑꯃꯈꯛ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯍꯩꯅꯤꯡꯕꯗꯔꯀꯥꯔ ꯑꯣꯏꯕꯀꯣ ꯃꯃꯥꯅ ꯍꯥꯏꯁꯦ ꯍꯣꯠꯅꯅꯤꯡꯕ ꯍꯩꯅꯅꯤꯡꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯦꯛꯇ ꯐꯥꯎꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯍꯣꯠꯅꯕ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯗꯧꯅೋ ꯑꯩ ꯈꯪꯗꯦ ꯃꯃꯥꯅ ꯄꯤꯕꯤꯔꯤꯁꯦ ꯐꯤꯂꯝꯒꯤ ꯂꯥꯏꯟꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯈꯨꯗꯤꯡꯃꯛꯇ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯔꯤꯛꯁꯨ ꯄꯥꯅꯤꯡꯗꯕ ꯃꯇꯝꯗ ꯄꯥꯕꯗ ꯐꯥꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯃꯈꯛ ꯆꯪꯉꯤ ꯃꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏ ꯃꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡꯁꯦ ꯃꯁꯤꯅ ꯀꯩꯅꯣ ꯃꯃꯥ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯤꯡꯕꯁꯤ ꯁꯤꯡꯖꯨ ꯀꯥꯡꯍꯧ ꯕꯣꯔꯥ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯐꯦꯚꯣꯔꯥꯏꯠ ꯍꯥꯏꯗ꯭ꯔꯗꯤ ꯁꯤꯡꯖꯨ ꯀꯥꯡꯍꯧ ꯕꯣꯔꯥ ꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯒꯤ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯁꯥ ꯉꯥꯗꯤ ꯊꯣꯏꯗꯣꯛꯅ ꯀꯜꯂꯛꯇꯦꯕꯀꯣ ꯃꯥꯁꯦ ꯉꯥꯗꯗꯤ ꯑꯩꯗꯤ ꯑꯆꯧ ꯑꯔꯥꯛꯁꯤ ꯊꯣꯡꯉꯤ ꯆꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯨꯀꯥ ꯉꯥ ꯇꯦꯛꯄꯁꯦ ꯇꯥꯎꯕ ꯑꯩꯅ ꯌꯥꯝ ꯀꯜꯂꯛꯆꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯡꯁꯣꯏꯗ ꯃꯨꯀꯥ ꯉꯥ ꯊꯥꯛꯄ ꯌꯥꯝ ꯄꯥꯝꯖꯩ ꯁꯤ ꯃꯉꯥꯏ ꯑꯆꯧꯕ ꯊꯥꯛꯄꯁꯨ ꯍꯥꯎꯏꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯪꯗꯦ ꯊꯃꯣꯏꯁꯤꯗ ꯃꯨꯀꯥ ꯉꯥꯁꯤꯅ ꯈꯔ ꯍꯦꯟꯅ ꯄꯥꯝꯕꯗꯧ ꯇꯧꯋꯦ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯃꯥ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯃꯥ ꯔꯤꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟ ꯊꯕꯛꯁꯨ ꯇꯧꯕꯤꯔꯦ ꯍꯥꯏꯀꯣ ꯑꯁꯤ ꯅꯠꯇꯕ ꯀꯩꯀꯩ ꯑꯇꯣꯞꯄ ꯃꯃꯥ ꯃꯌꯥꯝ ꯆꯠꯄ ꯎꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯁꯩꯒꯤ ꯑꯦꯡꯀꯔ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯃꯌꯥꯝ ꯆꯠꯄ ꯍꯧꯋꯦꯕꯀꯣ ꯃꯁꯤ ꯃꯃꯥ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯕꯤꯒꯗ꯭ꯔꯥ ꯃꯁꯤ ꯀꯩ ꯋꯥꯈꯜꯂꯣꯟꯗꯒꯤ ꯇꯧꯕꯅꯣ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯨꯅꯦ ꯃꯁꯤꯗꯤ ꯇꯧꯅꯤ ꯍꯥꯏꯕꯗꯤꯀꯣ ꯑꯩꯅ ꯆꯪꯁꯤꯜꯂꯨꯔꯕ ꯁ꯭ꯇꯦꯞꯅꯤ ꯐꯠꯇꯕꯁꯨ ꯅꯠꯇꯕ ꯃꯤꯌꯥꯝꯅ ꯌꯥꯕꯤꯕ ꯑꯩꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯈꯨꯔꯨꯝꯕꯤꯕ ꯑꯉꯥꯡꯁꯤꯡꯅ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯅꯁꯨ ꯃꯣꯝꯕꯤ ꯂꯥꯛꯑꯦ ꯀꯥꯏꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯊꯣꯟꯕꯤꯔꯛꯄ ꯃꯤꯡ ꯊꯣꯏꯊꯣꯏꯒꯁꯦ ꯄꯨꯝꯅꯃꯛ ꯀꯥꯎꯔꯒ ꯃꯣꯝꯕꯤ ꯂꯥꯛꯑꯦꯅ ꯈꯨꯕꯥꯛ ꯈꯨꯕꯁꯤꯗꯕꯨ ꯑꯩ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯁꯨꯡꯁꯥꯎ ꯍꯦꯛ ꯁꯥꯎꯕꯤꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨꯅ ꯆꯠꯈꯤꯅꯤ ꯐꯤꯂꯝ ꯍꯥꯏꯔꯛꯑꯁꯨ ꯆꯠꯀꯅꯤ ꯑꯗꯒꯤ ꯏꯁꯩ ꯍꯥꯏꯔꯛꯑꯁꯨ ꯐꯪꯁꯟ ꯍꯥꯏꯔꯛꯑꯁꯨ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯕꯅꯤꯅ ꯑꯩ ꯀꯩꯁꯨ ꯑꯗꯨꯗ ꯑꯀꯤꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯃꯃꯥ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯊꯕꯛꯀꯤ ꯀꯩꯅꯣ ꯑꯦꯄꯣꯏꯟꯃꯦꯟ ꯐꯪꯕ ꯅꯨꯃꯤꯠꯁꯦ ꯁꯤꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐ ꯀꯦꯔꯤꯌꯔꯁꯤꯃ ꯐꯖꯅ ꯅꯥꯟꯅ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯂꯩꯈ꯭ꯔꯃꯤꯅꯕꯀꯣ ꯑꯗꯨꯃ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯨꯅꯤ ꯍꯥꯏꯅꯤꯡꯉꯤ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯣꯏꯕ꯭ꯔꯣ ꯃꯃꯥ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ ꯃꯃꯥꯁꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯁꯤꯗꯤ ꯌꯥꯝ ꯂꯩꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯍꯜ ꯂꯃꯟ ꯂꯩꯈꯤꯗꯕ ꯏꯃꯥ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇ ꯍꯥꯔꯁꯦ ꯇꯪꯈꯥꯏ ꯑꯃ ꯀꯦꯟꯈꯤꯕꯗꯧꯅ ꯇꯧꯋꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯕꯥ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯏꯄꯥꯝꯒꯤꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯌꯨꯝ ꯀꯩ ꯄꯥꯜꯂꯛꯑꯕ ꯃꯇꯨꯡꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯝ ꯃꯣꯛꯄ ꯃꯁꯛ ꯐꯖꯕ ꯂꯥꯏꯔꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩꯀꯣ ꯃꯥꯁꯦ ꯃꯇꯝꯁꯤꯒꯤ ꯀꯦꯟꯁꯔꯅ ꯅꯥꯔꯒ ꯂꯩꯈꯤꯗꯦ ꯑꯁ ꯄꯨꯔꯥ ꯀꯔꯤ ꯍꯥꯏꯅꯤ ꯗꯥꯎꯟꯐꯣꯜ ꯑꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯃꯥꯏ ꯃꯈꯨꯠꯇ ꯂꯣꯏ ꯆꯥꯎꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯒ ꯂꯣꯏꯅꯕ ꯍꯩꯔꯛꯄꯅꯤꯅ ꯍꯥꯏꯅꯤꯡꯉꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯣꯏꯁꯤꯡꯁꯤꯅꯦꯅ ꯍꯥꯏꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛꯁꯦ ꯀꯅꯥꯅꯣ ꯃꯃꯥ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅꯤ ꯀꯩꯅꯣ ꯏꯄꯨꯔꯣꯏꯕꯁꯦ ꯃꯥ ꯈꯛꯇꯅ ꯏꯁꯣꯔꯅꯤ ꯈꯜꯂꯒ ꯂꯥꯠꯂꯒ ꯉꯁꯤ ꯐꯥꯎꯕ ꯆꯠꯂꯝꯗꯥꯏ ꯆꯠꯂꯨꯈꯤꯒꯦ ꯍꯜꯂꯛꯀꯗꯧꯔꯕꯗꯨ ꯐꯥꯎꯕ ꯀꯗꯥꯏ ꯌꯧꯕꯤꯔꯛꯑꯒꯦꯅ ꯍꯪꯉꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯤ ꯃꯥꯅꯦꯕꯀꯣ ꯏꯆꯥꯗꯩꯁꯨ ꯍꯧꯖꯤꯛꯅ ꯍꯦꯜꯂꯦꯕ ꯑꯃꯨꯛ
ꯏꯁꯥꯗ ꯑꯃꯨꯛ ꯁꯤꯌꯥꯔꯁꯤ ꯈꯔ ꯈꯔ ꯈꯥꯏꯗꯣꯛꯑꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕꯗꯤ ꯃꯥꯅꯤ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯃꯥ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣग ꯑꯝꯇꯪ ꯇꯧꯕꯤꯌꯨꯅꯦ ꯃꯃꯥꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯒꯤ ꯑꯗꯨꯇꯪ ꯇꯧ ꯃꯌꯥꯝ ꯄꯦꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯒꯁꯤ ꯑꯩꯅ ꯄꯦꯟꯗꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯌꯥꯎꯈꯤꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯤꯔꯤꯕ ꯗꯤꯔꯦꯛꯇꯔꯁꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯇꯝꯗꯀꯣ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯣ ꯑꯗꯩꯗꯨꯗ ꯃꯣꯏꯅ ꯃꯃꯥꯕꯨ ꯍꯥꯏꯔꯣ ꯏꯆꯦꯕꯨ ꯍꯥꯏꯔോ ꯁꯥꯇ꯭ꯔꯕꯨ ꯍꯥꯏꯔോ ꯃꯤꯡꯕꯨ ꯍꯥꯏꯔോ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ खितंग जोली ओइना हाइबियु कप्पगा हाइबियु हाइरक्पसिना वार्ड खुदिंगमक्से पामदबमता याउदे आइदे लोइनबसे आइगे अपाम वहाई ngaktaneबको अदुना पामजदब वहाई लेजदे आइगिदी लोइनब पामी हाइतारे दु नोइना खलकपा वहाई अमगी मतुंगिना हाइदोब मंगाय अदुगा आइगिदी पामदब वहाई अमता लेते ओ अदुनि ममा अखोय अतोपा हाइतारे मिमिक्री आर्टिस्ट नोखोदिगी आर्टिस्ट मयाम अमना ममाई खोंजेन साइबको ममाना नोमर ओइना ममाना नोकपजे संगगा मा सांगा नोकपम लेबको असिगी खुनोकसे मसिनेबो खोय मयाम दसना तमनरिजे ममाई खोंजेन सिदा खंगदे अदु फिल्म स्टार मयाम अमा लेगरे देगी ड्रामा आर्टिस्ट मयाम अमा लेको अदु मोय मयाम सिगी मखोंजेल सि तंब पामदबरा अदुगा ख्वाइदगी थीबा आइगे खोंजेल पामिसे करिगिनो इ खंगदे तंबदा खरा लाइब्रा आइगे खोंजेल से नोइना ताबदसु नुंगाई हाइतारे ममागी नोकपजे मसिने याम मरु ओबे हदि याम फावरिजे अद ममाई खुनोकसे अमता वहाई मा हाइरगा नोकपियुने ममा खंगदे मयामना नुंसीना मोम्बी का हाइरादी आइसु त हरावरे हाय काना हाइरगा यता नुंगाई बा हाइतारे को दु मंगाई अदो हेंजन नुकनबगी मसाकसु अइंगोंदा लेजदे को ओजासिंग न तंबिरकपा वहाई दुगी अनेगी सिचुएशन दुने सुमपुरकपा हाइतारे अदु मंगाई हेंजन नुकनबगी तब एक्टिंग लेते तांजा तांजा दुगी दुम को एक्टुगी मतुंग इले हाइतारे ओ याम नोइजे अदु ममा ममागी पुसिदको क्वाइदगी उनिंगबा पोसक्सि कइनो ममा हयेंग इसाना का थबक इखांगा तौरे का हाइबा मिकअप तो अदुने इना हौजुक फाउगी स्टेज सिदा याम येंगनिंगिसि अइंगोंदगी हेना वाबा अइंगोंदगी हेना थीबा अदगी अइंगोंदगी हेना लाइरबा अमात लेरमोय हौजी तिनरिबा फ्रेंड सर्कल मयाम सिंगसिदको अवाबा पुनमक लांथोगा हौजिकती आई नादा यक्तना हिंगबदुने इना पामिसे इना क्वाइदे पामजबसे हेल्दी हाइतारेको सिमखक पामबने दुबु आइसे हौजिक मतंगी अनाबा हाइतारेको याम मीने ना हाइनबा याम केबा लैनाने इंगोंना नारिसे डायबिटीज काइदो अदुना नादनबदा होटनबियु हाइनिंगी मी खुदिंगमक्से आइ वाखलसिदको अदु मंगाय अदुगा अइंगोंदा थोइदोकपा अहेनबा यामना कल्ला उबसु लैते इसा सिंगसिदंग सोना जानबीदना हयेंग थबंगांग मसामतंग तौरगा मै मकै पानबा दु भाउतंगी स्टेज दु भाउतंगी हिंगनिंगे आइ वाखलदको अदु नतबदि अइंगोंदा थोइदो हेंदोकपा यामना कल्ला उबसे अइंगोंदा कया लैते मसी आइगी ख्वाइ फत्तबने हाइनिंगे मरमदि याम कल्ला ये सिमदि गाना हाइबदो अइंगोंदा कया लैते ओ याम नोइजे ममाना पाममक थुंगोय बियु ममा अदो अखोय ममाना चानिंगबा ओय मुकांगा जी याम चानिंगे हाय अदो ममा मुकांगा नतबा असौबा nga sidadi karamba nga पामे ममा लोहि साबा याय अदु असौबददी ओके अदुदी ममागी ममाना चानाबगी दमकता मसाइना लेजरोगे मांगतंग लेबिरमको ममा यामना अखोयगी वारी वताइसी इमाइसागी नुंगाइरबा वारी वताइसी मयाम पुन्नमंगना येंगबिरगा सब्सक्राइब तौबियु लाइक तौबिरओ अदुगा हेना हेना मखाताबा वारीसु अतोप अतोप आर्टिस्ट सिंग एक्टर सिंग अरेगी लेबाकी संगनाइबा कया कयागा उनदना इसाना माइपाकबा ओयु आइगसु अमुक्का हना उनखिसि नुंगाइबा पाउजेलबगा लोइना ना हाइनिंगे नुंगाइ ममा अदुमा नसाना फंगबोइजगे कन्न होनरगा नसाजु माइपाकनबा होनजगे ममा माइपाकमि गुप्ता ममाइ मनाक्तु सोइ लाक्सगनि ममा थैंक यू लेरोइसि ममा अदुदि लेबिरम कोंग हा mana bukan saninge haibni na ko rong sa hai tare sam sam chau saninge haibni na mana sab sare se masa yang thi lai tu kan bi lage ka ta jo kai nga noi ma sine bao la sa sine kamman si ata ore bi on bi ne jam chau ba du to am to pulang ga ko ro nok ka na ni hao ma
ꯄꯦꯜꯂꯒꯅꯤ ꯃꯃꯥ ꯁꯤꯗꯩ ꯌꯦꯡꯕ ꯑꯅꯤꯁꯦ ꯁꯤꯅ ꯃꯥ ꯃꯆꯥꯅꯤꯀꯣ ꯁꯤ ꯍꯥꯟꯅ ꯌꯦꯡꯉꯨꯅꯦ ꯌꯦꯡꯗꯣꯏꯅꯦ ꯀꯩꯅꯣ ꯁꯤꯗꯤ ꯂꯩꯀꯥꯏꯁꯤꯃ ꯂꯣꯏ ꯆꯥꯕ ꯀꯣꯟꯅꯔꯅꯤꯌꯦ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯍꯥꯡꯗꯣꯛ ꯌꯦꯡꯉꯨꯅꯦ ꯑꯁ ꯕꯖꯥꯔꯗꯩ ꯋꯥꯎ ꯂꯣꯏꯔꯦꯍꯦ ꯄꯨꯟꯁꯤꯗꯕꯨ ꯁꯨꯛ ꯆꯥꯎꯕ ꯑꯝꯇꯕꯨ ꯂꯩꯗ꯭ꯔꯤꯅꯦ ꯁꯤꯗꯤ ꯃꯃꯥꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯃꯆꯥꯗꯨꯅꯤ ꯉꯥ ꯃꯆꯥꯗꯣ ꯑꯣ ꯐꯔꯦ ꯇꯥꯜꯂꯦ ꯅꯨꯡꯉꯥꯏꯔꯦ ꯃꯃꯥ ꯑꯗꯨꯗꯤ ꯃꯃꯥꯅꯁꯨ ꯃꯆꯥ ꯄꯦꯠꯍꯟꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕꯁꯨ ꯃꯃꯥꯅ ꯊꯨꯡꯍꯟꯕꯤꯔꯕꯅꯤ나 ꯃꯃꯥꯒꯤꯁꯨ ꯑꯅꯤꯡꯕꯅ ꯆꯥꯅ ꯊꯨꯡꯍꯟꯖꯕꯅꯤꯅ ꯑꯗꯨꯗꯤ ꯃꯃꯥ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯊꯦꯡꯛ ꯌꯨ ꯇꯧꯕ